Richest Man in Babylon. George S. Clason wealth ki matangda iba most inspiring book ni. Matam amagi Babylon hariba city asigi khwaidagi inakhunba nupa si Arkat ni. Lamdam adugi ningthona Arkat pu kauduna nahak karamna richest man oribano aduga atai mayam sina loina sothariba si karigino madugi aronba leibra madu nangna mayamda su takadabani haibadagi Arkatna miyamda takiba 7 cures for a lean purse. Haiba aronba aduni aininga si miyamda share tawjagadoi si. Mayamna nungsibiduna channel asibu subscribe tawbiyu. Money bag ipapa bagi laina adu karamna fahangadage. The first cure. Start diapers to fattening. Nahak na talakpa paisa adudagi kajiktang oirabasu nahaki purse ta hapsilu. For example, 10 coins talubu taragadi 1 coin di purse ta hapsingadabani. The second cure. Control thy expenditure. Nahaki expenditures control to ngasagi coin amamam hapsinkibado sokpa yade laukthokpa yade lemhuriba coin mapanduna kadai da season nagadage haibagi budget ama semgadabani. Amambada light kapsilakanda ahobada light lethorokpadagi karai da horige khangba dumaina budget nasu naki purse ki ahoba khangadoribani. The third cure. Make thy gold multiply. Nahak paisa saving tobagi hainabi leire expenditure control toba haire aduna ahenba paisa lema ani ahenba paisa do maduna amok nahaki demak tabak toholo maduna nahaki purse ta paisa leptana changlakadaba paisa gi ichel ama sema ani adudai di paisa joro joro adum la ani adu oirgadi nahakna lam kori ngai dasu adum paisa la ani maduna tro aikoina pamisisu paisa na karamna nahaki demak tabak tohondoino khalamba yai madu tohonge hargadi investing tobatai. Investing ki maramda video kredi semjakre description da link pijaramge. The fourth cure. Guard thy treasures from loss. Upambi na marudagi hauraga mahiyalakpada matam changbagum naki paisa na naki demak thabak tauraga paisa pirakpada matam changani. Yam thuna paisa phangningbagi apambana humlaga polloidabani. Karigumba humlaga pukragadi principal amount phauba manggadoribani. Safe oiba mafamda invest tawgadabani. Field adugi expert ka tanagadabani. The fifth cure. Make of thy dwelling a profitable investment. Ngasagi tara thokpagi saruk mapandudagi saruk khara amasu profitable investment onthokpa ngamaba adu oiragadi nahaki paisa yam thuna grow tawgani. Aduga asan ba yum haibadi renta leirodabani maramdi masina paisa aremada chathan khrakanda cost of living hengat hali. The sixth cure. Ensure a future income. Aikoi loina ahan osilakadoini naha oiraga adum layodi yaroidini ahan osilaklaba matamdasu paisa laknabagi lambi ama semjaba aduga aikoina laikhidraba matamdasu icha isu singidamakta income lakhongnaba lambi amadi sembiramgadabani. The seventh cure. Increase thy ability to earn. Kanagumbana di harakpa yai aidi taliba paisa do saving tobadi lairadana sizinaba faukonade adu iba taragadi nahakna taliba paisa do hengat patai paisa henna taningbagi desire strong desire ama hanna laihanba mathau tai. Aduga anuba loksing leptana tambasu maru oi leptana tamikai aikogi wisdom hengalakani wisdom hengalikai paisa su yamna tanba yagani.